ꯅꯍꯥꯟꯈꯩꯗꯤ ꯄꯨꯡ 8:30 10 ꯁ꯭ꯋꯥꯏꯅ 바로 카레 ꯁꯤ ꯐꯥꯎꯏꯀꯣ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯁꯦ ꯆꯍꯤ ꯑꯃꯗ ꯑꯩ ꯃꯁꯤꯡꯅꯦꯕ ꯃꯁꯤꯒꯤ ꯃꯁꯤꯡꯒ ꯃꯅꯤꯄꯨꯔꯗꯗꯤ ꯔꯦꯀꯣꯔꯗ ꯀꯩꯅꯣ ꯑꯇꯩ ꯑꯇꯩ ꯑꯅꯥꯕꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯄ꯭ꯔꯤꯚꯦꯟꯁꯟ ꯁꯦꯜ ꯑꯃ ꯍꯥꯡꯗꯣꯛꯆꯔꯤꯕꯁꯦ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟड ꯔꯤꯁꯥꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯩꯈꯣꯏꯒꯤ ꯍꯔꯤ ꯈꯥꯡꯕꯝ ꯃꯈꯣꯡ ꯊꯥꯡꯒꯕꯝ ꯃꯄꯥꯜ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯃꯅꯨꯡꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯌꯥꯎꯔꯒ ꯍꯥꯡꯗꯣꯛꯆꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇꯧꯒꯗꯕ ꯇꯦꯁ ꯃꯌꯥꯝ ꯇꯧꯒꯗꯕ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯄꯥꯝꯕꯩꯁꯤꯡ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯇꯦꯁꯁꯤꯡ ꯑꯃꯗꯤ ICUꯅꯆꯤꯡꯕ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯐꯨꯜ ꯐꯦꯁꯤꯂꯤꯇꯤ ꯂꯩꯌꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯆꯕꯅꯦꯕ ICU ꯃꯇꯤꯛ ꯆꯥꯅ ꯂꯩ ꯐꯦꯁꯤꯂꯤꯇꯤ ꯃꯄꯨꯡ ꯐꯥꯅ ꯂꯩ ꯑꯗꯨꯅ ꯍꯥꯔꯠ ꯅꯥꯕ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯕꯥꯛ ꯅꯥꯕ꯭ꯔꯥ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ꯭ꯔꯥ ꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯋꯥꯏꯊꯪ ꯄꯥꯎꯝ ꯅꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯡ ꯍꯪꯉꯒ ꯇꯧꯒꯗꯕ ꯇꯦꯁ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯕꯣꯗꯤ ꯋꯦꯠ ꯌꯦꯡꯕ ECG ꯂꯧꯕ ꯑꯃꯗꯤ ꯕ꯭ꯂꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯇꯦꯁ ꯇꯧꯕ ꯕ꯭ꯂꯗ ꯁꯨꯒꯔ ꯇꯦꯁ ꯇꯧꯕ ꯊꯥꯏꯔꯣꯏꯗ ꯇꯦꯁ ꯇꯧꯕ ꯃꯌꯥꯝꯁꯦ ꯐꯦꯁꯤꯂꯤꯇꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯥꯛ ꯅꯥꯕ ꯁꯣꯔ ꯋꯥꯕ ꯂꯥꯛꯑꯒꯗꯤ ꯂꯥꯛꯄꯤꯌꯨ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯗ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯈꯔ ꯆꯦꯟꯖ ꯇꯧꯕ ꯇꯥꯕꯅꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯑꯕ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯆꯤꯟꯖꯥꯛꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯁꯦꯆꯨꯔꯦꯇꯦꯠ ꯐꯦꯠ ꯌꯥꯎꯕ ꯍꯥꯏꯕꯗꯤ ꯘꯤ ꯊꯥꯎ ꯌꯥꯝ ꯆꯥꯕꯁꯦ ꯃꯁꯤ ꯈꯔ ꯊꯥꯗꯣꯛꯄꯤꯕ ꯇꯥꯕ ꯊꯥꯎ ꯆꯥꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯁꯥꯕ ꯍꯥꯏꯕꯗꯤ ꯆꯨꯔꯐꯣꯟ ꯃꯔꯨꯗꯒꯤ ꯁꯥꯕ ꯍꯪꯒꯥꯝ ꯊꯥꯎ ꯃꯔꯨꯗꯒꯤ ꯁꯥꯕ ꯑꯗꯒꯤ ꯅꯨꯡ ꯃꯔꯨꯗꯒꯤ ꯁꯥꯕ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯙꯔꯥ ꯐ꯭ꯂꯣꯔꯥ ꯁꯐꯣꯂꯥꯒꯨꯝꯕ ꯃꯌꯥꯝꯁꯤ ꯆꯥꯕꯅ ꯔꯤꯐꯥꯏꯟ ꯆꯥꯕꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯁꯦꯆꯨꯔꯦꯇꯦꯠ ꯐꯦꯠꯁꯦ ꯋꯥꯡꯍꯟꯗꯦꯕ ꯁꯤꯃ ꯇꯧꯕꯤꯌꯨ ꯅꯨꯡꯗꯥꯡ ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯑꯩꯈꯣꯏꯅ ꯃꯩ ꯂꯥꯛꯇ꯭ꯔꯦꯅ ꯐꯃꯨꯡꯗ ꯆꯥꯛꯆꯥ ꯇꯣꯛꯄ ꯆꯪꯉꯒ ꯇꯨꯝꯕꯁꯦ ꯃꯁꯤꯃꯁꯤ ꯊꯥꯗꯣꯛꯄꯤꯌꯣꯕ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯡꯗꯥꯡ ꯆꯥꯛꯆꯥ ꯇꯣꯛꯄ ꯃꯇꯨꯡ ꯄꯨꯡ 2ꯒꯨꯝꯕꯗꯤ ꯄꯣꯊꯥꯔ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯆꯪꯕꯤꯌꯣꯕ ꯇꯨꯝꯕ ꯃꯇꯝꯗ ꯂꯣꯡꯊꯣꯛꯅ ꯍꯤꯞꯄꯤꯌꯨ ꯏꯁꯥꯁꯤ ꯌꯥꯔꯤꯈꯩꯗꯤ ꯃꯣꯟ ꯅꯦꯝꯕꯤꯗꯕ ꯃꯣꯟ ꯈꯔ ꯋꯥꯡꯕ ꯌꯥꯏ ꯔꯥꯏꯠ ꯁꯥꯏꯗꯇ ꯆꯦꯞꯄꯒꯁꯨ ꯀꯥꯏꯗꯦ ꯂꯦꯐ ꯁꯥꯏꯗꯇ ꯆꯦꯞꯄꯒ ꯇꯨꯝꯁꯤꯟꯈ꯭ꯔꯒꯗꯤ ꯃꯉꯥꯅꯕꯒꯤ ꯆꯥꯡ ꯏꯁꯥꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯀꯜꯂꯤ ꯑꯃꯗꯤ ꯐꯠꯇꯕꯗ ꯊꯣꯛꯀꯜꯂꯤ ꯑꯗꯨꯅ ꯑꯣꯏꯗ ꯅꯟꯁꯤꯜꯂꯒ ꯇꯨꯝꯕꯁꯦ ꯃꯔꯝꯗꯤ ꯍꯥꯔꯠꯁꯤ ꯑꯣꯏ ꯊꯪꯕ ꯊꯕꯥꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯟꯁꯤꯜꯂꯒ ꯇꯨꯝꯃꯒꯗꯤ ꯃꯥ ꯃꯊꯧ ꯇꯧꯕ ꯋꯥꯠꯄꯅꯤꯅ ꯐꯠꯇꯕꯗ ꯊꯣꯛꯀꯜꯂꯦꯕ ꯁꯤꯃ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯊꯕꯛ ꯇꯧꯔꯒꯁꯨ ꯏꯁꯥꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯦꯛꯁꯔꯁꯥꯏꯖ ꯌꯥꯝꯗꯕ ꯃꯤꯅꯤꯠ 30ꯃꯨꯛꯇꯪꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯣꯏꯔꯒꯁꯨ ꯍꯤꯡꯒꯣꯜ ꯁꯨꯕ ꯑꯣꯏꯔꯒꯁꯨ ꯒꯥꯔꯗꯦꯟ ꯑꯣꯏꯔꯁꯨ ꯇꯧꯕꯤꯌꯣ ꯃꯤꯅꯤꯠ 30ꯃꯨꯛꯇꯒꯤ ꯑꯗꯨꯒ ꯆꯥꯛꯆꯥ ꯇꯣꯛꯄ ꯃꯇꯨꯡ ꯄꯨꯡ ꯑꯃꯒꯨꯝꯕ ꯃꯇꯨꯡꯗ ꯌꯥꯔꯦ ꯑꯣꯐꯤꯁ ꯆꯠꯄ ꯑꯣꯏꯔꯁꯨ ꯊꯕꯛ ꯇꯧꯕꯤꯌꯣꯕ ꯑꯌꯨꯛꯇꯅ ꯄꯨꯡ 1 ꯅꯨꯡꯗꯥꯡꯅ ꯄꯨꯡ 2ꯁꯤ ꯄꯣꯊꯥꯕꯤꯌꯨ ꯆꯥꯛꯄ ꯃꯇꯨꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛꯁꯦ ꯇꯧꯗꯣꯔꯦ ꯍꯥꯏꯔꯒꯗꯤ ꯈꯪꯗꯣꯛꯄꯤꯌꯣꯕ ꯉꯟꯇꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯑꯩꯁꯤ ꯆꯤꯡꯅꯕ ꯊꯕꯥꯛ ꯅꯥꯏꯁꯤ ꯑꯩ ꯍꯥꯔꯠꯁꯤ ꯕꯦꯔꯥ ꯂꯩꯕ ꯂꯩꯕ ꯈꯪꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ECG ꯂꯧꯔꯅꯤ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯅꯤ ꯊꯥꯏꯔꯣꯏꯗ ꯇꯦꯁ ꯀꯣꯂꯦꯁꯇ꯭ꯔꯣꯜꯅꯆꯤꯡꯕ ꯇꯦꯁ ꯇꯧꯒꯗꯧꯕ ꯕꯦꯔꯥ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯡ ꯆꯜꯂꯅꯤ ꯑꯥꯏꯗ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯆꯟꯕ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ICUꯗ ꯃꯤꯡ ꯆꯟꯕ ꯗꯔꯀꯥꯔ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ICU ꯐꯦꯁꯤꯂꯤꯇꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯕꯅꯤꯅ ICUꯗ ꯊꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯍꯛꯆꯥꯡꯒꯤ ꯁ꯭ꯇꯥꯐꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯖꯒꯥꯁꯤꯗ ꯐꯨꯜ ꯐ꯭ꯂꯦꯁ ꯐꯦꯁꯤꯂꯤꯇꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯃꯤ ꯂꯥꯌꯦꯡꯅꯕ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯐꯝꯗ ꯄꯥꯎꯖꯦꯟꯖꯕꯅꯤ ꯍꯥꯏꯖꯕꯅꯤ